ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯑꯝꯖꯨ ꯑꯃꯗꯤ ꯏꯖꯤꯑꯦꯝꯅ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯑꯃ ꯍꯥꯏꯖꯤꯛ ꯇꯧꯔꯒ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯒꯤ ꯀꯥꯡꯄꯣꯛꯄꯤ ꯕꯖꯥꯔ ꯃꯅꯥꯛꯇ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯅ꯭ꯌꯨꯁ ꯄ꯭ꯔꯤꯟꯠꯁꯤꯡ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨ ꯑꯃꯗꯤ एडिटर गिल्ड्स मणिपुर ईजीएमगी माइकईदगी मणिपुरगी गवर्नर 𝗧𝗢𝗞𝗛𝗏 मेमोरेंडम अमा पिसिन्दुना मथौ ताबा थबकसिंग लौखटपीनबा ngasi तक्सिनख्रे अमजु अमदी ईजीएमगी माइकईदगी गवर्नरदा पिसिनखिबा चेरोल अदुदा था असिगी तरेता कांगपोकपीदा नुंगथिल पोबोबदा ट्रक हाइजेक तौरगा मसीदा पुरकपा न्यूज प्रिंटसिंग मई थाबदा चेनबा मियोइसिंग मसक खांगदोक्तुना मखोइगी मथक्ता लोगी ओइबा चपचाबा एक्शन लौखटपीयु नेशनल हाईवे सिंगदा प्रेस का मरी लेनबा पोलमसिंग पुथोक पुसिन तौबदा अपनबा अयेतपा थोक्तनबा लेंगाकना थबक लौखटपीयु मई थादुना मांगहनख्रबा न्यूज प्रिंटसिंग अदुगी पब्लिशिंग हाउसता लेंगाकना चपचाबा कंपेंसेशन पीबियु लोइनाना हारिबा नेशनल हाईवे असिगा लाइबक थीबा थौदोक थोकलिबा सरुक असी हौजिक IGAR ईस्ट डिप्लॉय तौरिबा असिगी महुता आर्मी रेड सील डिवीजन नत्रगा IGAR साउथ सिनबियु हाइना तक्सिनखि अमजु अमदी ईजीएमगी माइकईदगी मेमोरेंडम असी चीफ मिनिस्टरदा पिसिन्दुना तक्सिनबगा लोइनाना मेमोरेंडम अदुगी कॉपीसिंग सिक्योरिटी एडवाइजर अमदी DGP दसु पिसिनखिबनी अमरोमदा न्यूज प्रिंट मई थाकिबा थौदोक अदुबु यानिंगदबा फोंदोक्तुना प्रिंट अमसुंग इलेक्ट्रॉनिक मीडियागी मियोइसिंग मथौ लेप्तुना ngarang मणिपुर प्रेस क्लबता वाकत मिफम फमदुना खोंजंग चंगसिनखि हाइरि खताबा पाउदा NRFM ना अगस्त 15 दा मणिपुर पुंबा जेनरल स्ट्राइक लाउथोखरे लाक्लिबा अगस्त की चैत 13 की नोंयाय मतुंगदगी 15 की नुमिदांग पुंग 5 फाउबा मणिपुर पुंबा जेनरल स्ट्राइक थमले हाइना नेशनल रिवोल्यूशन फ्रंट मणिपुर NRF ना थादोरपा चिरोल अमना हाइरि लुप असिगी इंफॉर्मेशन एंड पब्लिसिटी सेक्रेटरी सनाजाव मितेना थादोरपा चिरोल अमदा हाइ हारिबा अथेंबा असिगी मनुंगदा मई इसिंग अना लयेंग अमदी मीडिया नत्तना मियाम चतुक चसिन तौबिगनु लेंगाकी अमदी लनाईगी महै लोइसंगसिंग लोइनाना लेंगाकी लनाई लोइसंगसिंग काबिगनु हांबिगनु मणिपुर मियाम अखोई हौजिक करमना हिंगली हाइबसी अदोम अदोमगी वाखल ओइबियु इंडिया की लोइनम लेंगाकी लू मनुंगदा मणिपुर मियामना हिंगना असिबा हाइबदु ओइरकली मसिबो अखोईगी मियामना करमना निंगतंबनी खंदुना हिंगलिबनो ngamkhai mitop ki launa akhoi mitop oirakle ngamkhai na kadai masini malemna khwaidagi chawba democracy lenga ki mahau khanbiyu masina takli akhoi gi ningtambagi khongjang hakchinba phirep hongba yaroi karigumba makhal amatagi thoranga akhoi gi ningtambaga mantikna duna onthoknaba tawroidabani haina paw asina makha tari makha taba pawda MPSC na thabak paikhalaktrabadi court chalagani desham Manipur Public Service Commission MPSC na loba Manipur Civil Service Combined Competitive Prelims Exam 2022 की पेपर 2 क्वेश्चन अनि की चयेतनबा अमसुंग अरानमा यावरे नुई मंगानी की मनुंगदा MPSC ना चयेतनबा असिगी मतांगदा खोंगथांग अमता लोखलक्त्रबदी एक्सपीरियंसिंग अमदी मियामगी इंटरेस्ट देशामना लो कोड की मतेंग लौरगनी हाइना महिरोई लुप असिगी सेक्रेटरी एजुकेशन ओइनाम रमेशना फोंदोरकरे महिरोई लुप असिगी ऑफिसदा पॉमिसिंग उनबा अमदा महांगना फोंदोकीबदा हारिबा एग्जामिनेशन असिदा क्वेश्चन अनिगी चयेतनबा अमसुंग अरानबा यावबना एग्जाम असिबु थाकिबसिंगना आंसर पीबदा नेगेटिव मार्किंग लेबना मरम ओइरगा पाउखुम पीबदा अरुबा अमा ओइकी एग्जामिनेशन असिगी GS पेपर 1 दा आंसर ओइबा याबा ऑप्शन अनि यावबदगी ग्रेस मार्क पीबगुम पेपर 2 की क्वेश्चन नंबर 31 अमदी 61 दा ओइबा याबा ऑप्शन यावदुना चयेतनबा अमदी अरानबा लेरिबा असिगिदमक ग्रेस मार्क पीगदबनी हिरम असिगी मतंगदा चही असिगी जुलाई 18 दा देशामना MPSC दा चे पिसिन्दुना चयेतनबा असिगी मतंगदा खंगहनबसु लेख्रबनी अदुबो हौजिक फावबा पाउखुम अमता पीदना लेरिबा असिमक महिरोई लुप असिना हक्सिनना लौई नुमि मंगानी की मनुंगदा करिगुंबा MPSC ना असोइबा असिगिदमक चपचाबा खोंगथांग अमा पाइखलक्त्रबदी एक्सपीरियंसिंग अमदी मियामगी इंटरेस्ट लो कोड की मतेंग लौरगनी हाइना पाव असिना मखा तारी मखा ताबा पावदा हाईवेदा सेल खारिबसिंगी चेक गेट थिंजिलो नागा ट्रेडर्स नेशनल हाईवेदा कांगलोन काइना सेल खारिबसिंगी चेक गेट सिंग मरी लेनबा अथॉरिटी ना मियेंग चंगबिदुना थिंजिलो हाइना ऑल नागा ट्रेडर्स एसोसिएशन मणिपुर की माइकईदगी फंगदोरकली मणिपुर प्रेस क्लब तंगसी पौमिसिंगा उनबदा एसोसिएशन असिगी एडवाइजर कम स्पोक्सपर्सन जुरिस अनबोनमैना हाई नेशनल हाईवेदा चथोकरसिन तौरिबा ड्राइवर सिंग फ्री ओइना चटनबा लौखटपम थोबा थबक सिंग लौखटलु मखाताना ट्रांसपोर्टर सिंगदा याइखाई थिंगाइबा पिहनगनु
ꯂꯣꯏꯅꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯇꯦꯛꯁ ꯂꯧꯔꯤꯕ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯗ ꯍꯔꯥꯁꯃꯦꯟ ꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯐꯝ ꯑꯃ ꯍꯥꯡꯗꯣꯛꯎ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 7ꯇ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯅ꯭ꯌꯨꯁ ꯄ꯭ꯔꯤꯟꯠ ꯌꯥꯎꯅ ꯄ꯭ꯔꯦꯁꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯃꯩ ꯊꯥꯍꯧꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯤꯌꯥꯝꯗ ꯏ ꯄꯥꯎ ꯌꯧꯍꯟꯗꯨꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯄ꯭ꯔꯦꯁꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯔꯕꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯗꯦꯜꯂꯤꯒꯤ ꯔꯦꯂꯤ ꯀꯣꯀꯤꯅ ꯀꯣꯝ-ꯄꯥꯏꯇꯦ ꯁꯥꯔꯨꯕꯒꯤ ꯋꯥ ꯊꯣꯛꯅꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯈꯥꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯉꯔꯥꯡ ꯀꯦ.ꯑꯦꯁ.ꯑꯣ.ꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯀꯣꯀꯤꯁꯤꯡꯅ ꯀꯣꯝ ꯑꯃꯗꯤ ꯄꯥꯏꯇꯦ ꯐꯨꯔꯨꯞꯀꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯃꯤꯌꯥꯝꯗ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯕꯨ ꯃꯤꯇꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯀꯨꯀꯤ-ꯖꯣꯜꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯁ ꯔꯦꯂꯤ ꯑꯃꯒꯤ ꯃꯤ ꯈꯣꯝꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯝ ꯁꯥꯔꯒ ꯊꯣꯔꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯝ ꯅꯠꯇꯦ꯫ ꯀꯣꯝ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯕꯥꯏꯑꯣꯁ ꯀꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯦ.ꯑꯥꯔ. ꯂꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯑꯥꯒꯁꯠ 'ꯃꯥꯄꯜꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯀꯨꯀꯤ-ꯖꯣꯜꯁꯤꯡꯅ ꯁꯤꯟꯕ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯀꯣꯝ ꯁꯥꯔꯒ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯎꯠꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯚꯥꯏꯔꯦꯜ ꯑꯗꯨꯗ ꯀꯣꯝꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯝ ꯑꯁꯤ ꯀꯨꯀꯤ-ꯖꯣ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯀꯣꯝꯒꯤ ꯐꯤꯖꯣꯜ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯨꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯀꯣꯝ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯔꯒ ꯊꯥꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯅꯕ ꯊꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯀꯣꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯂꯒ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯡꯖꯥ ꯈꯣꯡꯁꯥꯏ ꯀꯨꯀꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯖꯗꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯂꯥꯟꯅ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯅꯤꯡꯏ꯫ ꯂꯥꯟ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯀꯣꯝꯗꯤ ꯀꯣꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯍꯟꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯀꯣꯝ ꯐꯨꯔꯨꯞꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯅ ꯊꯧꯗꯥꯡ ꯂꯧꯈꯤꯒꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯏꯇꯦ ꯚꯣꯂꯨꯟꯇꯤꯌꯔ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯦ.ꯑꯦꯁ.ꯑꯣ.ꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯄꯥꯏꯇꯦꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁ ꯔꯦꯂꯤ ꯑꯗꯨꯒꯤ ꯄ꯭ꯔꯃꯣꯁꯅꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯀꯦ.ꯑꯦꯁ.ꯑꯣ.ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯄꯥꯏꯇꯦꯒꯤ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯄꯥꯏꯇꯦꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯂꯤ ꯑꯁꯤꯕꯨ ꯁꯤꯜꯂꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯄꯥꯏꯇꯦꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯥꯏꯇꯦ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯄꯥꯏꯇꯦ ꯚꯣꯂꯨꯟꯇꯤꯌꯔ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤꯗ ꯄꯨꯗꯥꯂꯥꯟꯒ ꯂꯣꯏꯅꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅꯁꯨ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯨꯀꯤ ꯃꯁꯦꯜ ꯍꯥꯠꯅꯔꯦ꯫ ꯄꯂꯦꯜꯗ ꯀꯥꯞꯅꯕꯗ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐ.ꯀꯤ ꯑꯃ ꯌꯥꯎꯅ 4 ꯁꯤꯔꯦ꯫ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐ.ꯀꯤ ꯆꯤꯌꯔꯃꯦꯟ 𝗧𝗢𝗞𝗏 ꯃꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯃꯁꯦꯜ ꯈꯨꯠ ꯊꯥꯅꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯂꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕꯗ ꯁꯨ ꯆꯠꯅꯔꯤꯕ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐ.ꯀꯤ
ꯑꯃ ꯌꯥꯎꯅ ꯃꯔꯤ ꯁꯤꯔꯦ, ꯈꯔꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯆꯤꯌꯔꯃꯦꯟ ꯑꯦꯁ ꯍꯥꯎꯀꯤꯞꯀꯤ ꯃꯌꯨꯝꯁꯨ ꯃꯩ ꯊꯥꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯜꯒ ꯇꯥꯏꯅꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯟꯍꯥꯏ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯍꯥꯏꯖꯕ ꯈꯔꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯅꯣꯏ ꯑꯃꯗꯤ ꯃꯣꯜꯅꯣꯝꯗ ꯂꯩꯕ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯀꯦꯝꯞꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯂꯥꯟꯗꯥꯈꯤ꯫ ꯃꯗꯨꯗ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯍꯥꯏꯕ 3 ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯗꯔ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯌꯥ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯣꯜꯅꯣꯝꯗ ꯂꯩꯕ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯆꯤꯌꯔꯃꯦꯟ ꯑꯦꯁ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡ ꯇꯥꯕꯗ ꯄꯥꯈꯠꯅꯕ ꯄꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯅꯈꯤꯗꯦ꯫ ꯄꯂꯦꯜꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗꯁꯨ ꯀꯨꯀꯤꯁꯤꯡ ꯂꯥꯟ ꯇꯥꯔꯛꯄ ꯃꯥꯟꯕꯗꯒꯤ ꯃꯥꯌꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯒ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯄꯂꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯦꯔꯤꯌꯥꯗ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯂꯩꯅꯈꯤ꯫ ꯇꯨꯡꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨ ꯃꯣꯔꯦꯒꯤ ꯆꯥꯡꯖꯥꯎꯕꯨꯡ ꯚꯤꯂꯦꯖꯗꯒꯤ ꯖꯥꯡꯈꯨꯂꯦꯟ, ꯃꯣꯜꯅꯣꯝ ꯚꯤꯂꯦꯖꯗꯒꯤ ꯖꯥꯡꯁꯥꯏꯠ, ꯅ꯭ꯌꯨ ꯃꯣꯔꯦꯗꯒꯤ ꯀꯥꯝꯂꯦꯟꯁꯨꯡ ꯁꯪꯁꯨꯏ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯌꯨ.ꯀꯦ.ꯑꯦꯟ.ꯑꯦꯜ.ꯑꯦꯐꯀꯤ ꯀꯗꯔ ꯑꯗꯨꯅ ꯃꯣꯔꯦꯗꯒꯤ ꯀꯛꯀꯥꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯅꯥꯄꯦꯠ ꯑꯃꯁꯨꯡ ꯇꯥꯡꯖꯦꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯁꯤꯡꯅ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯣ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯥꯄꯦꯠ ꯑꯃꯁꯨꯡ ꯇꯥꯡꯖꯦꯡꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯣ ꯍꯥꯏꯅ ꯉꯁꯤ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯛꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯏꯟꯃꯦꯠ ꯑꯉꯣꯝꯖꯥꯝꯕꯝ ꯔꯤꯇꯥ ꯂꯩꯃꯅ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯂꯥꯟꯗꯥ ꯑꯁꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯦꯞꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯊꯥ 18 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯟꯖꯦꯜꯂꯒ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯗꯨꯅ ꯈꯨꯜꯗ ꯆꯪꯕ ꯌꯥꯅꯕ ꯍꯣꯠꯅꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯁꯨꯒꯨꯅꯨ ꯊꯣꯡ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯏꯟꯃꯦꯠꯁꯤꯡ ꯃꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝ ꯅꯥꯄꯠ ꯈꯨꯜ ꯑꯁꯤ ꯅꯝꯗꯨꯅ ꯆꯪꯂꯒ ꯂꯩꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯡꯖꯦꯡ ꯃꯥꯡꯖꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯌꯨꯝꯅꯥꯝ ꯑꯣꯖꯤꯠꯅ ꯍꯥꯏ ꯌꯨꯝ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯁ꯭ꯀꯤꯝ ꯂꯥꯛꯂꯕꯁꯨ ꯌꯨꯝ ꯁꯥꯒꯗꯕ ꯃꯐꯝ ꯂꯩꯇꯕꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯧ ꯎꯕ ꯌꯥꯗꯕꯗꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯥꯄꯦꯠ ꯇꯥꯡꯖꯦꯡ ꯈꯨꯜꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯅꯥꯄꯦꯠ ꯈꯨꯜ ꯑꯁꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯅꯥꯄꯦꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯈꯨꯜꯗ ꯆꯪꯕ ꯌꯥꯍꯟꯅꯅꯕ ꯊꯕꯛ ꯑꯊꯨꯕꯗ ꯄꯥꯏꯈꯠꯂꯨ꯫ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯝꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯅꯕ ꯐꯤꯔꯦꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 7ꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯐ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯅ ꯁꯤꯟꯗꯨꯅ ꯇꯦꯟꯊꯥ ꯄꯣꯂꯤꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯀꯤ ꯊꯧꯔꯝꯗ ꯀꯕꯨꯏ ꯐꯨꯔꯨꯞ ꯑꯁꯤ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯕꯨꯏ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯀꯕꯨꯏ ꯑꯣꯏꯅ ꯍꯤꯡꯖꯕ ꯃꯁꯥꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯩꯖꯕ ꯑꯔꯤꯕ ꯐꯨꯔꯨꯞꯅꯤ꯫ ꯀꯕꯨꯏꯕꯨ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯆꯨꯡ ꯐꯥꯎꯃꯩ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔ.ꯀꯦ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 5ꯅ ꯃꯈꯥ ꯇꯥꯕ ꯁꯦꯁꯟ ꯌꯥꯎꯔꯔꯣꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯄꯨꯟꯅ ꯇꯛꯁꯤꯟꯃꯤꯟꯅꯅꯕ ꯍꯥꯎꯁꯅ
ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯂꯧꯁꯤ ꯍꯥꯏꯅ ꯄꯨꯈꯠꯄ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯦꯖꯣꯂꯨꯁꯟ ꯈꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ MLA 5ꯅ ꯉꯔꯥꯡ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯈꯥ ꯇꯥꯕ ꯃꯤꯐꯝꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯔꯤꯅꯣ ꯇꯥꯟꯅꯃꯤꯟꯅꯁꯤ, ꯍꯥꯎꯁ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯆꯠꯊꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯡꯗ ꯈꯟꯅꯅꯕ ꯑꯁꯤꯗ ꯆꯌꯦꯠꯅꯔꯔꯣꯏ, ꯑꯇꯩ ꯑꯦꯖꯦꯟꯗꯥꯁꯤꯡ ꯑꯃꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤꯗ ꯂꯣꯏꯅ ꯇꯦꯟꯁꯤꯜꯂꯒ ꯈꯟꯅ ꯊꯣꯛꯂꯒ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯎꯁ ꯑꯁꯤꯅ ꯁꯦꯁꯟ ꯆꯠꯊꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯒ ꯄꯂꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯄꯥꯝꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯔꯝ ꯇꯧꯔꯒ ꯑꯋꯥꯕ ꯀꯣꯛꯍꯟꯁꯤꯒꯦ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ, ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯏꯁꯨꯅꯤ ꯑꯃꯨꯛ ꯍꯥꯏ, ꯏꯟꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯑꯃꯨꯛ ꯍꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯩꯉꯥꯛ ꯑꯃꯗ ꯄꯤꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯩꯉꯥꯛꯅ ꯎꯠꯐꯝ ꯊꯣꯛꯏ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕꯗ ꯍꯥꯎꯁꯀꯤ ꯃꯒꯨꯟ ꯍꯟꯊꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯅꯅꯕ ꯎꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄꯗꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔ 5ꯅ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯦꯖꯣꯂꯨꯁꯟ ꯑꯁꯤ ꯄꯨꯈꯠꯄꯅꯤ꯫ ꯃꯗꯨꯗ ꯁ꯭ꯄꯤꯀꯔꯅꯁꯨ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯄꯨꯈꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄ ꯃꯐꯝꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯃꯇꯨꯡ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯒꯦꯠꯇ ꯄꯥꯎꯃꯤꯁꯤꯡꯗ ꯏꯕꯣꯕꯤꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯣꯄꯣꯖꯤꯁꯟꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯁꯤꯡ ꯔꯨꯂꯤꯡꯅ ꯇꯥꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯗꯤ ꯇꯣꯛꯈ꯭ꯔꯣ, ꯔꯨꯂꯤꯡꯒꯤ MLA ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯌꯥꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ MLA 10 ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯔꯕꯗꯤ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ 60ꯃꯛ ꯆꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯦ ꯈꯟꯕꯗꯒꯤ ꯍꯥꯎꯁꯇ ꯔꯤꯖꯣꯂꯨꯁꯟ ꯃꯨꯚ ꯇꯧꯅꯕ ꯄꯨꯈꯠꯂꯛꯄꯗ ꯑꯌꯥꯕ ꯄꯤꯕꯤꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯃꯤꯐꯝ ꯌꯥꯎꯗꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯗꯤꯄ꯭ꯌꯨꯇꯤ CLP ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ MLA ꯔꯟꯖꯤꯠꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯛ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯍꯥꯎꯁꯇ ꯀꯧꯕꯤꯗꯨꯅ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤ ꯆꯍꯤ ꯖꯨꯂꯥꯏꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 11 ꯈꯛ ꯆꯠꯊꯈꯤ꯫ ꯃꯁꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆ ꯊꯥꯗꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯕꯗ ꯔꯨꯂꯤꯡꯅ ꯌꯥꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯁꯨ ꯇꯦꯟꯁꯤꯜꯂꯒ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯁꯤ ꯍꯥꯏꯕꯗꯁꯨ ꯑꯌꯥꯕ ꯄꯤꯕꯤꯈꯤꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯐꯝ ꯑꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯁꯟ ꯑꯣꯟꯊꯣꯛꯂꯒ ꯏꯁꯨ ꯑꯁꯤ ꯈꯟꯅꯁꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯉꯝꯗꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯗꯨꯒꯤ ꯈꯨꯗꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯉꯥꯡꯂꯛꯄ ꯋꯥꯐꯝꯗ ꯃꯃꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯍꯟꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯋꯥꯔꯦꯞ ꯑꯗꯨ ꯋꯥꯡꯃꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯠꯅꯔꯒ ꯂꯩꯔꯝꯈꯤꯕꯒꯤ ꯈꯨꯗꯝ ꯍꯥꯎꯁꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯇꯥꯛꯂꯕꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯥꯏꯗꯣꯛꯂꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯕꯐꯔ ꯖꯣꯟ ꯈꯥꯏꯗꯣꯛꯂꯒ ꯊꯝꯕ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯨꯝꯕ ꯇꯥꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯃꯁꯤꯗꯒꯤ ꯀꯟꯅꯅꯕ ꯇꯛꯁꯤꯟꯃꯤꯟꯅꯁꯤ, ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯂꯧꯅꯕ ꯄꯨꯈꯠꯄ ꯑꯌꯥꯕ ꯄꯤꯕꯤꯗꯕꯗꯒꯤ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯃꯤꯐꯝꯁꯤꯡ ꯌꯥꯎꯗꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯁꯛꯅꯥꯏꯔꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯆꯥꯅꯨꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯅ ꯉꯁꯤ ꯌꯨꯅꯥꯀꯣ
ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯆꯥꯅꯨꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯄꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯌꯨꯅꯥꯀꯣ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯆꯥꯅꯨꯡꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯨꯔꯆꯟꯗ꯭ꯔꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯁꯣꯃꯥ-ꯂꯥꯏꯁ꯭ꯔꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯃꯥ-ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯩꯁꯤꯡꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯆꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯖꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯁꯦꯝꯒꯠꯇꯨꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯆꯠꯀꯦ ꯈꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯍꯧꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕ ꯆꯪꯏ꯫ ꯑꯣꯖꯥꯁꯤꯡꯅ ꯐꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯥꯏꯔꯤ꯫